North East State ki nupising mainland India gi mafamda leibada asugi matik sep oide takpani asi ana ijat manghanbagi pau yama toina thokli mapalamda Kuki gas cylinder huranba maphakre ngarang Mizoramda narcotics police ka pullaga drug ki drive asauba ama tawkhre maduda Myanmar masa kaya amasu drug ka konana phare hauzik Mizoramda drug user hanadagi changka hena wangi haidi ngasi su Myanmar da PDF ka KNNA ga pullaga military junta ga kan bamawong da khut thoknakre governor na kamjong da satuna district administration paikhat pathabuk sing review tawkhre district officials sing na muknaba khodongsa da basing governor na paudam khre kamjong district ki CSO sing na memorandum sing pisilakre mitopna naga gi lam khopsin ba yaroi haiduna Tamenglong da wakat khongsa chatkhre Hingsa thadokpa haiba hiramda pangthokani tawramba mifam Kuki CSO singi marakda manada bawakhalon laibadagi matam kaktana yaithorakle yumthang nariba state Mizoram asi drug makon oirakle hari nupa nupi naha kaya mayumda hanjini khangdre drug ta chaduna leire phaduna lokapta thambasu chandre dolai thabi dam landuna mayum yengluba IDP kunganipan Democratic People Front-na athauba mingthon piduna okre Union Lengakna President Run Sangdokna Bamapi Siamlingaida MLA Nurun Hassan na Mathang Thada Popular Government Soidana Siamlagani Harakle Naga Taba Village Singda Kuki Sing Sanghandana Bakhongjang FNCC na Haukre